खुरुमजरी SKTV न्यूज़ येंबिरिबा पुमनमकपु याइफबि तावरेमना तारामना उपचरी अहानबदा मरुओइबा पाव लेप्तबा नोंगना मरम ओइरगा ngasi sumafam kayada turelgi imai wangkhalakpa thengnari Kangpokpi district tasu ichau mayoknaba haukibaga loinana cycle amadi kaithelmanbi fauna hanba thong tekre haidi Manipur gi miyamna makhata na awaba mayoknari aduga BJP gi MLA singna ama natraga ama tauraga power point na bahotnabada mathau chinduna leire haina Congress ke Jairam Ramesh na phongdurakli Amasung Union Home Secretary Govind Mohan numit nini ki khongchata tha sigi tang ani natraga ahumda Manipur da laklaba yai hairi Hauzik pau sandokna pizari Haukiba numit kharanigi mamangdagi Manipur da leptana nong churakhibaga loinana ngasisu nong leptana churi nong na maram oiraga ngasisu maruoiba turel kayagi imai wangkhalakpa amadi turelgi imai pathaduna yumlakta chansilakpadagi miyamna mafam kayada awaba amadi khudongchadaba kaya mayoknari nakalamaromda haukiba numit kharani asida turelgi imai wangkhalakhiba na maram oiraga torban kairakpa yaba mafam yauna mafam kayada miyamna turel torban semjin sajinbagi thabaksu mafam kayada Miyam amadi mari lainaba authority gi miyoiga loinana paikhatli loinana Manipur gi Chingi district ama oiriba Kangpokpi district tasu ichau mayok na bahaurakli district asif manbi fauna haliba thong ichau numaram oiraga atek akai nanghankhre loinana mafam adugi yum chamagi mathakta ising ichau gi chetheng mayok na re hairi amaromda Bisnupur district ke manung chanba oinam turel gi imai su wangkhalakpadagi oinam gi miyoi kaya ichau gi awaba mayok na bahaure Adumoinamak Manipur lenga ke Water Resource Department ki miyoi kaya galoinana ichau thengnana ba tongan ba thabak kaya paikhat pa haure haidi Imphal turelgi imai haujuksu kudong thiba thokpa yabagi thakta leibana maram oiraga tongan ba turel asigi torban kya kaiba yabagi phibam de lerekpadagi miyam na mi paina ba hore maruoina singjamadi na kyamgai fawda leiba turel asigi torban sing phibam chadabana maram oiraga manak nakpada leiba miyam amadi tongan ba mailena ba singi miyeng makhada torban chemjen bagi thabak lep leitana chathari kurai haikru mokhongi turel kaifam torban thing bagi thabak leptuna changsilakli haujuk fawda chada humdra hena turel kaifam adu Tingbang amduna ayam sing changsalakpadagi khada orebasu tingbadi ngamkhre maru oina mamangda kai khiba oinam tingelgi turen torban gi mapasing ningom thongjawgi manakta leiba turen torban sing Lorena kiam gai amadi basikhongi tongan ba turel torban sing kaiba yabagi phibam lakpadagi miyamna leibak thonba phaklong khaba yauna tongan ba thabak kya lepa leitna paikhatli nakalamaromda nambul turelgi imaisu hengalakpaga lorena mafam khadari turelgi ising pathorakpa haure haibagi paulakli kadigumba makhata na nong letna churabadi hena khudongchada mayok nagadar haibagi chingnaba leiri oinam turelgi ising imaisu wangkhalakpadagi oinam village ke korbel miyamsu jaw mayok naba haure hadi nakalamaromda water resources ki mateng lorena Sana redress materials season rakanda mafam aduda ising chawba thenganaba tongan ba thorang ke apakhatli hairi Kangpokpi district tasu ichau mayok naba haurakli district asi phawduna cheliba turel sing amadi tongan ba canal sing ising imai pathokpada natana cycle amadi kathel mambi phawnaba thongsu ichau na maram oiraga tekle hairi chawrangna yum chamaga kunlom ichau gu chething phangbaga lorena district asigi Deputy Commissioner ki miyeng makhada relief material sing phanganbagi thabakchu chathari hairi Numit humni marini Manipur da leptana nong chubana maram oiraga basikhong kongba irong fawduna cheliba kongba turelgi isingi mai leptana hengalakli thongzu amadi kairau esigi manung chana leiba kiamgai amadi basikhong kongba irongi tainaba Imphal tureldagi chensilakpa isingna kongba turelgi ising leptana hengalakli ningsingba yabadi mamang chahigi ising ichawda turel kaiduna ising thongkiba basikhong kongba irong fawduna cheliba kongba turel handak chahigi oinasu nong leptana chubana maram oiraga mamang chahida torban kaikhiba mafamda ising patharakpa amadi tongan mafam yambem asem wangjam mapada isingi imai hengalakpana maram oiraga manak nakpa mafam singda ising chensilakli
पाथोरक इसिंग थिंगनब होटनबदा थोंजू एसी की एमएलए ना जेसीबी अमदी लेबाक की गाड़ी थाजिंदुना थिंगनब कन्न होटनरी इसिंग थिंगनब होटनबदुदा लेकाई की मियोइसिंग अरामबाई तेंगोल अमदी तोंगान तोंगान मफमदगी मियोइसिंग लाक्तुना इसिंग थिंगनब होटनबदा मतेंग पांगली इचाउ थोकलिबा सिंग मरी लेनना अना अयेक यावरकपा मतमदा अथुअकाई थबक तौनबा अमदी मियामगी हक्सेलगी फिबम येंगसिनबा हेल्थ सर्विस डिपार्टमेंट ना रैपिड रेस्पॉन्स टीम तरातरुक सेमख्रे हेल्थ सर्विस ना थोकिबा चेरोल सिंगी मतुंग हाइरिबा रैपिड रेस्पॉन्स टीम तरातरुक असिना इम्फाल वेस्ट इम्फाल ईस्ट अमसुंग सेनापति डिस्ट्रिक्ट की मफम सिंगदा मथौ तौगनी हाइरी इम्फाल ईस्ट डिस्ट्रिक्ट की ओइना मेडिकल ऑफिसर डॉक्टर एन संजोयना लुचिंगबा टीमना सीएमओ पुल इम्फाल ईस्ट यूपीआई-3 मिनुथोंग पीएचएससी हैक्रुमखोंग पीएचएससी तेलो पीएचएससी कैरावांगखेम अमसुंग पीएचएससी थंबालखोंगदा नुमिदांगी मतमदा मथौ तौगनी नुंगथिलगी मतमदना सीनियर मेडिकल ऑफिसर डॉक्टर केएसएस सांथलेम्बीना लुचिंगबा टीमना सीएमओ पुल इम्फाल ईस्ट यूपीआईसी खेत्रिगांव यूपीएससी मंत्रीपुखरी पीएचएससी हैक्रुमखोंग पीएचएससी खुराई साजोर लेकाइदा मथौ तौगनी इम्फाल वेस्ट डिस्ट्रिक्ट के ओइना हेल्थ ऑफिशियल तरेत तरेत ना साबा टीम अहुमना इमरजेंसी मेडिकल रेस्पॉन्स टीम ओइना मथौ तौगनी हाइरी अमरोमदा सेनापति डिस्ट्रिक्ट के ओइना डॉक्टर सारिनी एमओ सीएमओ पुल सारोन सीएचओ एचडब्ल्यूसी मराम खुनौ बरनाई सीएमओ पुल मोथिल मरिंग सीएमओ पुल अमसुंग रोमियो सुली सीएमओ पुलना डिस्ट्रिक्ट असिदा इमरजेंसी मेडिकल रेस्पॉन्स टीम ओइना मथौ तौगनी नोंग लेप्तना चूबा मरक्ता इम्फाल तुरेल यावना अतोपा तुरेल कयागी इमाई हेंगलकपा लेप्ट्रिबा असि येंगलगा कांग्रेस पार्टी की माइकैदगी मिपाइबा फोंदरकली स्टेट असिगी लेंगाक नंगरांग एडवाइजरी नोटिस अमा थोखिबा अदुगा मरी लेनना इंडियन नेशनल कांग्रेस की जयराम रामेश ना वाफम कया फोंदरकली लुचिंगबासी नमहा के सोशल मीडिया प्लेटफॉर्म एक्स ता फोंदरकपगी मतुंग इन्ना मणिपुर की मियामना मखाताना अवाबा मायोकनरी प्राइम मिनिस्टर नरेंद्र मोदी स्टेट असिदा लाकपिनबा मियामगी वाफम ngasi फावबा खंगजिनदन लैरी अदुगा बीजेपी की एमएलए सिंगना अमा नत्रगा अमा तौरगा पावर पाइनब होटनबदा मथौ चिंदुना लैरे हाइना फोंदरकली स्टेट असिदा लैंगाकलिबा प्रेसिडेंट रूल्स फेल ओइरे हाइरदुना मैनेजमेंट हैतबदगी लमदम असिगी मरु ओइना इम्फाल अमदी मसिगी अकोइबदा लैरिबा मियामगी हेन्ना सोक्चन हले हाइना लैंगाकता मराल सिरकली यूनियन होम सेक्रेटरी गोविंद मोहन नुमित निनी की खोंगचता हयेंग नत्रगा हांगचित मणिपुर दा लाक्लबा यारी हाइना पानरी द हिंदू ना फोंगबा पाव अमगी मतुंग इना मा के खोंगचत असि हंदक मा रेजिमेंट की पर्सनल ना सिरोई लिली फेस्टिवल हौदोकपगी थौरमदा पाव लौनबा चटपगी लंबीदा मणिपुर स्टेट ट्रांसपोर्ट के बस ग्वालटाबी पोस्ट खामदुना बस दा थारिबा मणिपुर लौथोउ खुमजिलु हाइखिबा अदुदगी मणिपुर पुंबदा इरांग थोक्तुना कोकोमिना गवर्नर मियामदा लाले हाइगदबनी मणिपुर की मकोक थोंबा ऑफिशियल चीफ सेक्रेटरी सिक्योरिटी एडवाइजर अमदी डीजीपी फम लौथोउ हाइबा डिमांड तांदुना खोंजंग चांगसिनखिबनी मदुदा मे 18 गवर्नर अजय कुमार भलाना दिल्ली दगी हलकपदा लंबीदा मियाम ना ह्यूमन चेन सेमदुना खोंजंग चांगसिनबदगी इम्फाल इंटरनेशनल एयरपोर्ट तगी हेलीकॉप्टर दा राजभवन दा चटखिबसु लेख्रबनी लोइनना कोकोमिनसु दिल्ली दा मिनिस्ट्री ऑफ होम अफेयर्स के ऑफिशियल सिंह उन्नबदा ग्वालटाबी थौदोक असिगी मतांगदा यंगसिनबियु हाइना फोंदोखिबा लेख्रबनी ऑफिशियल ओइबा पावगी मतुंग इना महांगना इम्फाल दा थुंगलबगा चुराचांदपुर अमदी कांगपोकपी डिस्ट्रिक्ट लैबा कुकी जोगी मफम सिंगदा हांगलिबा रिलीफ कैंप सिंगदा यंगसिनगदौरी अमदी रिहेबिलिटेशन की पाइखटलिबा थबक थौरम सिंग यंगसिनगनी हाइरी लोइनना होम सेक्रेटरी गोविंद मोहना मणिपुर की मकोक थोंबा ऑफिसर सिंगा फमिनदुना मणिपुर की सिक्योरिटी की फिबमसु यंगसिनगनी हाइरी मणिपुर की अपुनबा लमगी चादा मरफुद्रादा
खुटलाई पाइबा मिटोप रेफ्यूजीसिंगना लेंगाकनी हाइना फोंगना लांदारकपा ngamhaliba asigi maram kupna nainasi haina PREPAK Progressive के तरामंगा सुबह Progressive Day ga mari lainana लालौलुब asigi chairman Longjam Paliba M na फोंदोरकली लो na thingkraba लालौलुब asigi chairman ngasi press ta thokpa cherol amana ningtamlanda thawai ka thokraba pumnamaki mafamda ikai khumnaba utpaga loinana hauzik thokliba irang asida awa ana amadi misimina nanglaba imung singi awabada saruk yarakli cherol aduna makha taraduna Manipur bo sports and culture gi powerhouse ni haina harau halaga leibak amagi semgat sagat pagi mapung oiba political and economic power di leihandri Manipur gi oina di Indian constitution gi yamna michang mikhai nai na thammi mitop refugees singbu scheduled tribe lista chalhalaga akhana bahag pisanduna maning tauna leihanba ngamhali yelawmi furup singbu tanthokpa ngamnaba refugees singda chingjau chingsang kaya sina thokli yumlo nariba leibak singdagi nongna changsilakliba chinkuki ni haijaba singna maitai furupu hinghaliba puarigi haurakfam oiriba thangjing kaubru chingsangbu karem ka thainari ikaiba khangdaba makhai namfuda Khunda Sanduna Tayonaba Mongda the Old Testament da Yauba Promised Land adu oihanaba thorang phong na horakle taseng badi makhoi sing asi aikhoigi puari kidnap tawba kangbuni Indiana lalhobat thingnanaba makhoigi khutchabi proxy frup oina jokuki singbu semgat charuraga haujikte western countries singi lai khut sangbigi makhut oiramle haiba asi khangnam lagani leibak thugaiba ngamhanba chatna pathap asi lauthoktriba fawadi tangdu leitaba manipur ama oiba ngamkhiroi miyamgi luchingba singnasu manipur ge sokche lakliba fibam asida wakhal thadaduna punna thengnaminasi miyam maraktagi CSO sing punsinau hainaribasi kupna nainasi taseng-badi ngamkhai kaihanba yaroi to khaiba lengak piba yaroi haiba wafam sidi CSO makhoi masel su chap manai masimakna miyam lising thoktuna miyam gi ihauda saruk yaba ngamlibani iraipak thugaihanba yade makhalladi wangangbada mai hauraba punsallu haiba singdusu nakhoi punsandrasu aikhoidi Pandam Phangri Fauba Changsele Haina Changsinbiu Matang Chadana Punsilo Haibasi Miyamgi Maru Oiba issue dagi Thaidokinabani Masidi Yeknabada Kudong Chaba Piba useful edit Semgatpa Oina Thokani India da Thazaba Thamliba Fawadi Ising Hazalaba Hi Ahoba Amagumna Iraipak Asi Laikigani Haina Makatarakli Kuki Furup के लीडर सिंह NIA अमदी CBI ना फागलकपदा Kuki Women's Organization for Human Rights Southern Hills ना पेंडब फोंगतोक्तुना वाकन मिफम फमदुना खोंजन चंगसिंख्रे Kuki Women's Organization for Human Rights Southern Hills ना चथरिबा खोंजंग असि मखोगी फुरुप के लीडर सिंह मरम चादना फाबगी मायोक्तनी अमरोमदा मैतै मियामना गवर्नर फावा लंबीदा चथनखिदबदी करिसु तौदे हौखिबा लिसिंग अनि कुलहुमदोगी मे अहुमदगी थोगलकलिबा इरांग असिदा मियोय कया हातख्रे चर्च चनीगा कुंतरेत मै थाख्रे खुन निफुनिपान मै थाख्रे मसिना मरम ओइरगा कुकी सिंह इम्फाल थादोक्तुना चेनखी लेंगाग असिना मखोइदी तंपाक्ता मतु टेक्तना थमली लेंगाग असिना अखोइबु सेकंड क्लास सिटीजन ओइने येंगलिबा करिगिनो मणिपुर लेंगाग ना अखोइगी फॉरेस्ट अमदी लम खोपचिनबा थौरांगलिबा करिगिनो मसी थिंगलुबगी दमक अखोइगी लीडर सिंह फाबा यारोय इंडिया गी लेंगाग की एजेंसी ना मरिक चुंबा वायत पिबियु हाइना अपील तौरकली is supposed to have faith in the democratic and constitutional processes of the country as Indian citizens. Does the government see us as second-class citizens, not even deserving of justice, and that a citizen of this country has a right by birthright? Is that why the Manipur state government is trying to delegitimize our very own citizenship and right to our forests and lands? Our continued resistance to their ruthless ethnic cleansing and land grabbing is being met by unjustified arrests of our community leaders, while the Meitei murderers and rapists in the valley continue to threaten and antagonize government officials and armed personnel. Our voice is with our community leaders, and we demand the Indian government agencies to function with legitimacy and justice. Aroibada maroiba pausing amuka na pizari.
लेप्तबा नोंगना मरम ओइरगा ngasisu mafam kayada turelgi imai wangkhalakpa thengnari Kangpokpi districtdasu ichau mayoknaba haukibaga loinana cycle amadi kaithel manmi fauna hanba thung tekre hairi Manipur gi miyamna makha tana awaba mayoknari aduga BJP gi MLA singna ama natraga ama tauraga power painaba hotnabada mathau chinduna leire haina Congress ki Jairam Ramesna phongdorakri Amasung Union Home Secretary Govind Mohan numit nini ki khongchata tha sigi tang ani natraga ahumda Manipur da laklaba yai hairi Matasi da bulletin asi loisinjare Manipur miyam gi punsida khwaidagi hena maru oiba state asigi leiba asigi amadi Malemgi ipausingi damak Sktv'S News po miteng tadona laibiu loisilakpada puna pumukahana khurumjari